ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥꯁꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁ꯭ꯔꯨ ꯂꯥꯏꯈꯨꯔꯥꯝ꯫ ꯂꯥꯏꯔꯕꯤ ꯇꯝꯐꯥꯁꯅꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯍꯥꯛ ꯃꯊꯟꯇ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯔꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯃꯆꯥ ꯃꯃꯧ ꯑꯩꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯃꯜꯂꯕ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯤꯉꯩ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯀꯤꯕ ꯐꯥꯎꯔꯨꯒꯅꯤ? ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯦꯠꯅ ꯅꯥꯎꯀꯣꯟꯕꯤꯔꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯤ꯫ ꯃꯤꯠꯅ ꯎꯕ ꯀꯅꯥꯝꯇ ꯂꯩꯇꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤꯗꯃꯛ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯩꯃ ꯑꯅꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩ ꯀꯅꯥꯝꯇ ꯀꯤꯕ ꯌꯥꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯗꯨꯅ ꯃꯊꯟꯇ ꯆꯥꯖꯩ꯫ ꯃꯊꯟꯇ ꯆꯥꯕ ꯑꯣꯏꯕꯅꯤꯅ ꯆꯥꯅꯤꯡꯕ ꯅꯨꯃꯤꯠꯇꯅ ꯊꯣꯡ, ꯆꯥꯅꯤꯡꯗꯕ ꯅꯨꯃꯤꯠꯇꯅ ꯊꯣꯡꯗꯕ ꯑꯍꯤꯡ ꯀꯌꯥ ꯆꯔꯥ ꯍꯦꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯈ꯭ꯔꯦ꯫ ꯆꯥꯕ ꯂꯣꯏꯕꯒꯤ ꯂꯨꯈꯥꯛ ꯑꯗꯨꯕꯨ ꯃꯊꯟꯇ ꯁꯦꯡꯖꯤꯟꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯈꯤꯕꯒꯤ ꯁꯍꯨꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯪꯂꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯃꯤꯠ ꯊꯥꯡꯒꯠꯇꯨꯅ ꯂꯝꯌꯥꯏ ꯀꯥꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯈꯤꯕꯒꯨꯝ ꯇꯧꯏꯗ꯫ ꯑꯩꯒꯤ ꯋꯥꯈꯜ ꯁꯤꯟꯅꯔꯅꯤ꯫ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗ ꯆꯤꯡꯅꯕ ꯐꯥꯎꯈ꯭ꯔꯦ꯫ ꯆꯤꯡꯅ ꯆꯤꯡꯅꯅ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯦꯡꯉꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯕꯨ ꯎꯗꯕ ꯃꯈꯩ ꯅꯪꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯈꯣꯟꯐꯝ ꯑꯁꯤꯗ ꯇꯝꯐꯥꯁꯅꯥ ꯃꯃꯥꯏ ꯊꯨꯅ ꯅꯣꯟꯈꯠꯂꯤ꯫ ꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯉꯥꯎꯕꯤ, ꯅꯪꯕꯨ ꯉꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯤꯕꯣ? ꯅꯨꯃꯤꯠꯌꯥꯛꯁꯤꯗ ꯀꯔꯤꯅꯣ? ꯂꯥꯏꯃ, ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯅꯪꯁꯦ꯫ ꯊꯣꯏꯕꯤꯅ ꯃꯈꯥ ꯑꯗꯨꯗ ꯅꯤꯡꯒꯥꯡ ꯌꯩꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏ, ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯗ꯫ ꯏꯇꯥ, ꯅꯪ ꯑꯁꯦꯡꯒꯤ ꯈꯪꯉꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯗꯦꯀꯣ꯫ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯏꯇꯣꯝ ꯏꯊꯟꯇꯅ ꯂꯩꯔꯤꯕ꯫ ꯃꯝꯕꯨ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯑꯀꯤꯕ ꯍꯦꯛꯇ ꯐꯥꯎꯔꯛꯑꯦ꯫ ꯃꯗꯣ ꯀꯔꯤꯒꯤ ꯅꯪ ꯈꯪꯗ꯭ꯔꯤꯅꯣ? ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨꯁꯦ꯫ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯌꯥꯕꯨ ꯁꯤꯠꯂꯤ ꯍꯥꯏꯕꯒꯦ? ꯊꯣꯏꯕꯤꯅ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯇꯨ, ꯑꯁꯤꯈꯩ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯤꯍꯧꯔꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ꯫ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯑꯗꯨꯝ ꯄꯤꯕ ꯌꯥꯕꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯏꯃ ꯅꯪꯁꯦ ꯇꯟꯗꯦꯗꯀꯣ꯫ ꯇꯝꯐꯥꯁꯅꯥꯅ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯨꯅ ꯂꯧꯈꯣꯡ ꯑꯁꯤ ꯇꯝꯅ ꯆꯠꯇꯨꯅ ꯉꯥ ꯐꯥꯕ, ꯃꯗꯨꯗꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯃꯗꯨꯅ ꯑꯃꯨꯛ ꯅꯪꯒꯤ ꯏꯃꯥ ꯇꯝꯄꯥꯛꯅ ꯀꯩꯊꯦꯜꯗ ꯄꯨꯕꯤꯗꯨꯅ ꯑꯃꯨꯛ ꯌꯣꯟꯕ꯫ ꯂꯥꯏꯔꯕꯤ ꯇꯝꯐꯥꯁꯅꯥ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯃꯁꯤꯅ ꯑꯣꯏꯔꯦ꯫ ꯏꯇꯥ ꯊꯣꯏꯕꯤ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤꯔꯣ? ꯏꯇꯥ, ꯌꯨꯝꯗꯣꯡ ꯑꯁꯤꯗ ꯅꯍꯥꯛ ꯅꯊꯟꯇ ꯍꯤꯡꯅꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯗꯣꯝ ꯅꯊꯟꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯅꯪ ꯑꯁꯦ ꯑꯉꯛꯄꯅꯤ꯫ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯆꯩꯕ ꯉꯥꯡꯕ ꯃꯇꯝꯗ ꯏꯇꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯤ꯫ ꯑꯩꯇꯅ ꯅꯇꯧ ꯇꯝꯕ ꯉꯝꯖꯗꯕꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ꯫ ꯌꯥꯔꯦꯁꯦ, ꯅꯪꯅ ꯑꯩꯕꯨ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ? ꯈꯖꯤꯛꯇꯪ ꯉꯟꯅ ꯂꯥꯛꯂꯕꯗꯤ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯝꯒꯗꯧꯕꯅꯤ꯫ ꯆꯥꯕꯨꯗꯤ ꯆꯥꯗ꯭ꯔꯤ, ꯏꯅꯝꯃꯅ ꯀꯟꯅ ꯊꯣꯡꯍꯧꯔꯤ꯫ ꯁꯦꯜ ꯑꯁꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯄꯤꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯑꯗꯨ ꯏꯇꯥ, ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ꯫ ꯑꯩ ꯉꯟꯅ ꯍꯧꯕ ꯂꯥꯛꯀꯦ꯫ ꯅꯪ ꯊꯧꯔꯥꯡ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯣ꯫ ꯏꯆꯦ ꯊꯥꯔꯤꯛ ꯍꯣꯏ, ꯏꯅꯦ ꯊꯥꯒꯣꯏ ꯍꯣꯏꯅ ꯍꯦꯛꯇ ꯉꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯉꯟꯅ ꯊꯧꯔꯥꯡ ꯂꯝꯒꯦ꯫ ꯅꯪꯁꯨ ꯉꯟꯅ ꯂꯥꯛꯑꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯑꯁꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯅꯊꯧ ꯑꯁꯦ ꯐꯖꯅ ꯂꯣꯏꯁꯤꯟꯖꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯄꯤꯁꯛ ꯄꯤꯛꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯥꯂꯦꯝ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ
ꯉꯥꯕꯨ ꯐꯥꯕ ꯍꯧꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯏꯃꯥ ꯅꯣꯡꯗꯝ ꯊꯤꯕꯤꯗꯣ ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯣꯡꯗ꯭ꯔꯥꯏ ꯇꯨꯡꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧꯈꯣꯡꯗ ꯆꯠꯇꯨꯅ ꯉꯥ ꯐꯥꯈꯤ꯫ ꯑꯩꯒꯤ ꯏꯇꯥ ꯊꯣꯏꯕꯤ, ꯏꯇꯥ ꯃꯍꯥꯛ ꯑꯁꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤꯀꯣ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯂꯧꯈꯣꯡꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥ ꯐꯥꯃꯤꯟꯅꯩ꯫ ꯑꯩꯒꯤ ꯐꯥꯔꯕ ꯉꯥ ꯁꯔꯨꯛ ꯑꯗꯨꯕꯨ ꯏꯃꯥ ꯇꯝꯄꯥꯛꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯕꯤ꯫ ꯁꯦꯜ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯡꯁꯤꯀꯣ ꯏꯃꯥ ꯇꯝꯄꯥꯛ꯫ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯨꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯀꯣꯜꯂꯨꯈꯥꯛ ꯑꯗꯨꯕꯨ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯨꯅ ꯌꯥꯡꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯁꯥꯃꯤꯟ ꯑꯃ ꯐꯪꯂꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯃꯥꯏ ꯊꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯊꯥꯜꯂꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯁꯥꯃꯤꯟꯁꯤꯡ ꯑꯁꯤꯕꯨ? ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯇꯨꯡ ꯑꯁꯤꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕ? ꯉꯁꯥꯏꯒꯤꯗꯨꯗꯤ ꯏꯇꯥ ꯊꯣꯏꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯏꯇꯥ ꯊꯣꯏꯕꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯛꯅꯔꯤꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯗꯥꯏꯅꯦ? ꯋꯥꯈꯜ ꯃꯈꯥ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯀꯣꯟ ꯐꯦꯡꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗꯅꯤ ꯄꯣꯠꯐꯝ ꯀꯌꯥ ꯑꯃ ꯐꯝꯅꯔꯤ꯫ ꯉꯥ ꯌꯣꯟꯕꯤ ꯇꯝꯄꯥꯛꯀꯤ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ 4-5 ꯆꯠꯂꯒ ꯀꯕꯣꯛ ꯍꯩꯕꯣꯛ ꯌꯣꯟꯕꯤ ꯆꯍꯤ 60ꯃꯨꯛ ꯁꯨꯔꯕꯤ ꯖꯥꯟꯗꯣꯅ ꯐꯝꯂꯤ꯫ ꯇꯝꯄꯥꯛꯅ ꯖꯥꯟꯗꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯉꯔꯥꯡ ꯑꯍꯤꯡꯗ ꯈꯨꯟꯊꯛꯂꯣꯝꯗ ꯃꯤ ꯈꯠꯅꯩ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯖꯥꯟꯗꯣꯅ ꯈꯨꯝꯃꯤ, ꯍꯥꯏ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ? ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯐꯨꯅꯔꯤꯕꯅꯤꯗꯅ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯇꯣꯏꯃꯟꯗꯅ ꯇꯟꯕꯨ ꯇꯜꯂꯦ꯫ ꯏꯆꯜ ꯑꯁꯤꯗ ꯄꯟꯒꯗꯕ ꯃꯊꯛ ꯈꯨꯜꯒꯤ ꯈꯨꯔꯥ ꯇꯣꯟꯖꯥꯎꯒꯤ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯃꯍꯥꯛ ꯑꯃꯅꯦ ꯌꯥꯗ꯭ꯔꯕ ꯅꯨꯄꯥꯅꯤ, ꯐꯖꯅ ꯂꯩꯆꯨꯔꯕꯅꯤ꯫ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯐꯅꯕꯅꯤ ꯀꯥꯏꯅ ꯉꯥꯡꯊꯠꯂꯨꯕꯒ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯀꯣ꯫ ꯃꯆꯥ ꯃꯁꯨꯗ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅꯅꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛꯇ ꯁꯥꯎꯔꯤꯕꯅꯤ꯫ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯗꯥ ꯑꯣꯏꯅꯅꯦ ꯉꯥꯛꯇ ꯇꯧꯔꯤ꯫ ꯑꯗꯨꯅ ꯎꯔꯕꯁꯨ ꯈꯪꯂꯕꯁꯨ ꯎꯗꯕ ꯁꯥꯗꯨꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯍꯦꯛ ꯂꯩꯊꯣꯛꯄꯁꯤꯅ ꯃꯐꯔꯕꯖꯥꯠꯅꯤ꯫ ꯍꯣꯏꯅꯤ ꯏꯆꯦ, ꯅꯍꯥꯟꯃꯨꯛꯁꯨ ꯍꯨꯔꯥꯟꯕ ꯐꯩ ꯍꯥꯏꯅ ꯇꯧꯅꯈ꯭ꯔꯒ ꯐꯥꯔꯤꯕ ꯃꯄꯨ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯇꯥꯈꯤꯕꯗꯣ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯦ ꯃꯈꯣꯏ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯗꯅ ꯈꯔ ꯑꯣꯏꯒꯟꯕꯖꯥꯠꯅꯤ꯫ ꯇꯨꯃꯤꯟ ꯍꯦꯛ ꯂꯩꯕ ꯁꯤꯃꯨꯛ ꯐꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯤꯅ ꯍꯪꯂꯛꯂꯕꯁꯨ ꯈꯪꯗꯦ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯕꯁꯤꯅ ꯏꯁꯝ ꯍꯦꯛ ꯁꯝꯂꯦ꯫ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯄꯧꯔꯧ ꯏꯈꯨꯠ ꯂꯥꯟꯊꯣꯛꯂꯒ ꯃꯤꯈꯨꯠ ꯂꯥꯟꯁꯤꯜꯂꯤ ꯍꯥꯏꯕ꯭ꯔꯥ? ꯃꯗꯨꯒꯤ ꯆꯠꯅꯐꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯇꯒꯤ ꯈꯟꯗꯨꯅ ꯍꯤꯡꯕ ꯃꯤꯑꯣꯏꯅ ꯑꯅꯝꯕ ꯑꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯃꯤꯅ ꯂꯥꯏꯔꯒ ꯁꯨꯝ ꯂꯩꯍꯧꯕ, ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅꯅꯦ ꯑꯁꯨꯝ ꯃꯊꯪ ꯈꯨꯡꯒꯠꯈꯤꯕ ꯑꯁꯤꯅ ꯆꯠꯅꯕꯤ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯁꯤꯀꯤ ꯑꯃꯇꯪ ꯅꯤꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕꯤꯔꯛꯀꯗꯕ ꯃꯤ ꯑꯃꯇ ꯂꯩꯇꯦꯗ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯍꯥꯏꯕ ꯃꯒꯨꯟ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯝꯗꯧꯅꯤ ꯏꯕꯦꯝꯃ, ꯉꯝꯂꯤꯈꯩ ꯁꯨꯕ ꯍꯥꯏꯗꯨꯗ ꯇꯥꯔꯦꯗꯅ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯨ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯕ ꯌꯥꯗꯦ꯫ ꯖꯥꯟꯙꯣ ꯑꯃꯗꯤ ꯇꯝꯄꯥꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯇꯝꯄꯥꯛꯅ ꯃꯍꯥꯛꯀꯤ ꯄꯣꯠꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ ꯆꯠꯂꯣ, ꯑꯩꯁꯨ ꯏꯁꯨ ꯅꯨꯄꯥꯗꯣ ꯂꯥꯛꯂꯒꯅꯦ ꯍꯜꯂꯗꯕꯅꯤ꯫ ꯆꯠꯂꯦꯀꯣ ꯏꯆꯦ꯫ ꯉꯥꯔꯨꯕꯥꯛ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯇꯝꯄꯥꯛ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯍꯟꯈ꯭ꯔꯦ꯫ ꯖꯥꯟꯗꯣꯗꯤ ꯄꯣꯠꯐꯝ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯑꯋꯥꯡ ꯊꯪꯕ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ꯫ ꯑꯩꯅꯗꯤ ꯄꯥꯡꯒꯜ ꯑꯁꯦ ꯑꯔꯨꯝꯕ ꯀꯌꯥ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯁꯤꯗ ꯏꯁꯨ ꯅꯨꯄꯥꯕꯨ ꯑꯣꯏꯅ ꯊꯥꯡꯍꯟꯕꯅꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯃꯃꯝ ꯑꯅꯤꯅꯤ ꯂꯣꯏꯅ ꯆꯠꯅꯈꯤꯕꯅ ꯑꯃ ꯑꯅꯤꯇꯪ ꯉꯥꯏꯍꯧꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯦ, ꯀꯩꯊꯦꯜ ꯀꯨꯝꯕꯤꯈꯤꯔꯣꯏꯗ꯭ꯔꯣ? ꯖꯥꯟꯗꯣꯅ ꯈꯨꯝꯃꯤ, ꯕꯦꯝꯃ, ꯀꯨꯝꯂꯅꯤ, ꯏꯁꯨ ꯅꯨꯄꯥꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯕꯅꯤ꯫ ꯉꯥꯏꯅ ꯑꯗꯨꯃꯛ ꯂꯥꯛꯇ꯭ꯔꯦ꯫ ꯃꯇꯝꯗꯨ ꯄꯨꯡ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯖꯥꯟꯗꯣ ꯅꯠꯇꯅ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯖꯥꯟꯗꯣꯅ ꯃꯁꯨ ꯅꯨꯄꯥꯕꯨ ꯉꯥꯏꯕꯗ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯑꯃꯨꯛꯁꯨ ꯈꯟꯖꯩ, ꯊꯕꯛ ꯐꯅ ꯆꯤꯜꯂꯕꯁꯨ ꯃꯕꯣꯛ ꯑꯩꯕꯨ ꯀꯩꯊꯦꯜ ꯑꯁꯤꯗꯒꯤ ꯂꯧꯕ ꯂꯥꯛꯄꯁꯨ
ꯈꯛ ꯃꯇꯝ ꯁꯣꯏꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯕ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯉꯥꯏꯈꯤꯁꯤꯔꯅꯦ ꯉꯥꯏꯔꯒꯨꯝꯒꯦ ꯏꯊꯟꯇ ꯑꯣꯏꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯩ ꯃꯍꯥꯛꯅ ꯌꯣꯟꯕ ꯑꯆꯥꯊꯛꯁꯤꯡ ꯑꯗꯨꯕꯨ ꯈꯥꯎ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯗ ꯈꯥꯎ ꯑꯃ ꯌꯥꯜꯂꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯐꯩꯖꯥ ꯑꯃ ꯁꯥꯗꯨꯅ ꯊꯨꯝꯃꯣꯛ ꯑꯃ ꯊꯥꯡꯒꯠꯂꯤ ꯖꯥꯟꯗꯣ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯋꯥꯡ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯆꯠꯄ ꯍꯧꯏ 이칸 강호도는 잔도기 머닝덕이 누비에먹이 톳맹르바 콘젤 아마나 아숨 나이레이 이벤 아묵땡 아이비 코바 나수에기 북어세 라함바네 야tre 이질라시다 까리수 다락트리버세 누밋 마리 망가니 수레 짜닝 탁닝바나 아이가 ngau나리 짜람짜다나라바 타와이시나 임통 그링네 쌍두나 짝하지등 싸나바 니자바다 까나마타나 비자비tre 미요이버기 미눅시 하이버도 뿜나막 망크럼 말레 이벤 나수에보 묵다 눅시비요 짜나 탁나바 야우라바디 카식다 비비요 잔도 탕lamma khongthang adu chap lepi mamai adu tapno thoraktuna tungda yengi mahaki matung oirapna khongkap tara muk lapthoklaga nupi ma leplibadu mahakna uri nupi adu gi sakpam amadi selipa manchunerba phijol adu bu uraduna jando na hairai ibema nangbu kanano phibam yamna sokna sui nangbu kari lamdagi no law iben gi nakta law iben gi thumuk manung wasida kabo khoidum yauri iben pi ki saru law asiaraga makhutna yaliba khaw adubu makhada thammi aduga makokdagi thumuk adubu thangdarai phina kupsiliba adubu haidoktuna kabo khoidum madum ama lauthoi aduga hairai sida leire saru law nupi aduna amu iben nangi kabo madum pisagaduna aibu ipuk thanma ngamba hongnade iben nangi thumuk adu yariba asatak pumnamakto adu oina loina sage isu masidi ibena yonabani aina masiba nangona pizabadi nangbu nusibagini loinamak nangna sarabadi ibendi kadaidagi sel phangani nangna sage hairagana ibena kabuk ani suna pige asi haiduna kabuk matum amaga lauthoi nupi duna yade aidi loina sani haibasini aigi saram sadanaraba sakta masibu yingduna leiba ngamra iben kari sumi nusi phawdabro nangi thumukto aingonda piyo ai loina sage hai kari wangang ni haibage nusiduna aduk pibani aduga nangnasu yami yamde haina amuk haibasai nangi do chaning manate marai tobani pizarwe amata masida nupi duna khajik momonok tuna iben gi taw yenge haiduna nasu na duk tawbani saubi khinu iben nasu ai lanjare kadai nupi ruche iben gi kabuk du sarage asiaraga mahaki makhut adu makubak tingthoktuna asum zara sangdoraklami aduga jandogi mamang aduda tingthoktuna lei jando nupi adugi matau adubu uboda khangpre khangi matanda lawi masa pumba kibana thumatgre kibana makhong thangma ngamje thara nikli mahakna hai nang kanano hayo aigi mangda leplibi nang kanano nang taibang minate nupi aduna makhol sithana noksei aduga hairei kabok piyo hairaga nangna nakhutna nasapu maniktuna leribadubu karigino nakhoi taibang miyoibase pithokpada yamna likpa oireko asi hairaga makhut aduna kabok adubu tap mulle jandodi khongpham lengda tumina leiri nupi duna kabok adubu makhol thokna yam hauna sari haukreda kabok ase asigumna hauba ngamokse chaba phangkidaba kuireko iben kadaino nagi thumukto aingona piyu ai loina sage jando kibana loikre akibaduna thumatkiduna mipai haure mahak makhong makhut adu thara niklamlaga leimai thakta haithakre jando adu maksire nupi adu maithong momonoktuna kul adugi makha thangbada leiba pat adu tamna satkre nongalamdai matamni yumtongpok adugi mamangda thoibina leptuna kaurei ita tampha nangmu loirabro ai lai tholoo asiairaga dareduda phamthai kulasigi makha thangbada pat asida itin balokhong masa malai hai balokhong asi ngayamna leiba lokhong amani thoibiga tampha sanaga gi yum asi yengnarubada tampha sanaga yum asina makha thangbada leibani aduna
Numit khudingi nga phabu satpa sibu thoibi na oina hauba lakpani. Yumgi mamang thong adu hangdorai. Amung asilamlaga thoglai Tampha Sana na hai. Ngasai na loidun leirabani. Nang nangana sasi haibaduda. Ita thoibi lao salasi. Isi khoi ini khoi do chakhijuba male. Makhol mo amta takhide. Ngasidi matamse chapudi sare. Adubu khangde. Lakhongduda kanabu leiramba. Leibu leiramtre. Parase. Ekhoi ni surabani na kari sukande. Lao. Makhoi ani puna chatminai lambidudani Tampha Sana na hai. Aduita handuk no mani se ai hyak sanga se kari no mai tau tau kari tawrubaki nangbo khangde ai gi tungda kanagumba mana ko in inaduna leibagum tawe aina thawani silurubasu kanamta leibu ude nungthimda su numidangda su animuk chap manai kari soiram loida nangi wakal na oiramgani amur anirak oirabadi ai gi wakal na ni haibi ai adu sunatri ai yam chingnarakle aigi mana soina sunawonda akhoi da puna leire sai base nang na yade ita Tampha akhoi do ina puna leire siba nang na thanda yumdu da tarak leibodo ai yamna nungaite ita malaba yum ado aigi ima madi ipana masa aigi da maktane haidun thamlamani madu boina thadokuna chat pai base makhoi boina kauthokle haina takpaga chapmana khre yum thadokpa nungaitraduna tawbani adu baiba kanagumba maga laimina boirabadi phai imlona ba ine indon singkhoisu leiriba siri amaromda khule kai sida mi phatab leibusnati kiningai oideda hoi bema mi bumla maki pukning wakhala sibu nangna loini khangbiradana hida ngawuna marola ma leiriba aidini ta hosik matam masida laikide mi oina kize hoini laide hainaraga yai adu mi di kadai pharese lakhong ase yawbu yawsilakle makhoi anina sung mari sanaduna lakpana lakhong adu yawre lakhong maril aduda kanamta leiramde thoibi na hai aikhoi anina ingan ngalenga sidi makhoi kanamta lachingaida aikhoi anina hananga mayam amane phauna bhonasi hoi kumtharo makhoi ani makhuta longthai amom painare makhwangda tungol adu yeple makokta phina kauset amasu yetli lakhong aduda kumthaduna longkhon bahurami Tampha Sana na irol nung aduda amuktang long adu khonjili aduga laukhalai longdai manung aduda ngamu ngasik kharana pidring songduna yaudu leiba dubu ubada haraujarami mahak na hai ngasiri leibak phai ahama kukonda nga khra lai ibema naning te khai phauro makhoi ani lakhong aduda nga phari asum tokba sina madam khra usingkre lakhong aduda nupi makaksu makhuda longdai ma paidon lai nupi duna Tampha Sana amadi thoibi makhoi ani bu uraduna hairei nakhoi ani don thokna thuna nga phaba kumameda thoibi na khumi iche kuijida leisabi na khoina thabak phaba sinako hayeng nayunga palaba kanda napuroi badudi yam laina thakido bizani da iche thakpirage haribani adubu khoimu oibam ta leitaba sidani nanawgi thamoini waribasi aikhoi thoibi bu khoimu inbu watparane wata watlagana isina phaba masemdok sungaidana iche chahi matang ase lida lisilaklabadi ikaiba khangde haiduni aphara ka lerebadi khita hairo namai paiduni hekyal hoge anaubi kaina hainabodo oining bana yadre nupi aduna Tampha Sana da amu onsinduna Tampha nangidi kamdauba isina maida silakpaduda yaradro Tampha Sana na tapna khummi iche madugi lambi dudagi khara lapna leiki khali adu iche isibuna thantaro asumna haiduna wa thaidoi nupi duna isi amubido lakwa sangara hayo aduna ai thanto oina lakli nakhoiga puna hek phamina bhaibuduni iche kumtharak lo phamina si asi haiduna makhoi ahumdu lakhong aduda nga phaminari somdana ngarang numidang na sikiba jandogi misi eduna maram oiduna numit adumadi kaithel phamba lepkre numidangi matamni Tampha Sana chakhumna sak thongli kopi mana adubu nakalamada kanamalli chapu mahina saroklabaduda chengsugi haiduna hawkatli
ꯇꯥꯟꯖꯥꯗꯨꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃ ꯋꯥꯔꯞꯅ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯝꯐꯥꯁꯅꯥ ꯍꯥꯏꯕ ꯑꯁꯤꯕꯨ ꯁꯣꯟꯊꯥꯛꯇꯨꯅ ꯄꯜꯂꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯩꯒꯤ ꯏꯃꯤꯗ ꯁꯥꯃꯤꯟ ꯑꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯣ? ꯅꯨꯄꯤ ꯑꯩ ꯏꯊꯟꯇ ꯂꯩ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯃꯍꯥꯛꯀꯤꯁꯦ? ꯀꯌꯥꯗ ꯇꯥꯠ ꯍꯩꯈ꯭ꯔꯕ ꯃꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯕꯨ ꯀꯧꯔꯛꯂꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯤꯒꯤꯅꯤ, ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯅꯦ? ꯅꯨꯄꯤ ꯑꯩ ꯏꯊꯟꯇ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯗꯨꯅ ꯃꯈꯣꯡ ꯑꯁꯦ ꯊꯥꯡꯖꯤꯟ ꯂꯥꯛꯄ ꯑꯣꯏꯔꯒꯅꯤ꯫ ꯑꯩ ꯊꯣꯛꯄ ꯌꯥꯗꯦ꯫ ꯍꯨꯔꯥꯟꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯥꯡ ꯇꯦꯟ ꯌꯦꯞꯂꯝꯂꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ? ꯃꯗꯨꯗ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯑꯩ ꯏꯊꯟꯇꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯅꯥꯅꯣꯃ ꯑꯃꯅ ꯈꯪꯊꯦꯡ ꯊꯦꯡꯂꯛꯏ꯫ ꯃꯗꯨꯗ ꯇꯝꯐꯥꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯟ ꯆꯣꯡꯈꯠꯂꯤ꯫ ꯃꯤꯃꯥꯡ ꯑꯗꯨ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯗꯥ, ꯅꯪꯗꯤ ꯑꯩꯅ ꯀꯧꯕꯁꯨ ꯑꯝꯇ ꯇꯥꯗꯦ꯫ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯎꯌꯨꯡꯗꯧꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯇꯥꯃꯟꯗ꯭ꯔꯕꯗꯨꯗ ꯅꯁꯥꯗꯨꯕꯨ ꯊꯦꯡꯗꯨꯅ ꯑꯣꯏꯅ ꯀꯧꯕꯅꯤ꯫ ꯅꯠꯇꯦꯗ, ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ? ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯍꯥꯏꯋꯥꯅꯤ꯫ ꯃꯤꯍꯨꯜ ꯑꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏꯀꯣ ꯑꯩ꯫ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯒ ꯅꯪꯗꯤ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯂꯥꯛꯄ ꯃꯌꯥꯏꯗꯅ ꯏꯃꯥꯒ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯁꯨ ꯌꯥꯎꯔꯛꯄ꯭ꯔꯣ? ꯏꯃꯥꯗꯤ ꯀꯗꯥꯏ? ꯃꯅꯤꯡ ꯑꯁꯣꯝꯗ ꯆꯪꯈꯤꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯇꯝꯄꯥꯛ ꯑꯗꯨꯁꯨ ꯆꯪꯂꯛꯏ꯫ ꯇꯝꯐꯥꯁꯅꯥꯅ, ꯏꯃꯥ, ꯐꯥꯟꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯏꯗꯥ, ꯅꯪꯁꯨ ꯐꯝꯃꯣ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯝꯊꯃꯤꯟꯅꯩ꯫ ꯇꯝꯄꯥꯛꯅ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯪ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯩꯔꯧꯁꯤꯡ ꯑꯗꯨꯅ ꯄꯨꯡꯃꯨꯠ ꯃꯨꯠꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯦ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯃꯩ ꯑꯁꯤꯅ ꯑꯁꯨꯝꯅ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯇꯨꯅ ꯊꯝꯂꯒ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤꯅꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯏꯇꯥ ꯇꯝꯐꯥꯁꯅꯥꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯉꯥꯎꯔꯒ ꯆꯠꯀꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯇꯝꯐꯥꯁꯅꯥꯅ ꯐꯠ ꯂꯥꯎꯅ ꯈꯨꯝꯖꯤꯜꯂꯤ, ꯏꯟꯁꯥꯡ ꯁꯦꯝꯕ ꯂꯣꯏꯗꯕꯗꯨꯗ ꯃꯩꯁꯦ ꯉꯥꯏꯍꯥꯛ ꯃꯨꯠꯊꯠꯄꯅꯤ ꯏꯕꯦꯝꯃ꯫ ꯇꯝꯄꯥꯛꯅ, ꯍꯣꯏꯁꯤ ꯍꯣꯏꯁꯤ, ꯑꯩꯒꯤ ꯏꯆꯥꯒꯅ ꯂꯥꯛꯂꯤꯕꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ꯫ ꯉꯔꯥꯡꯗꯣ ꯀꯩꯊꯦꯜ ꯃꯆꯥꯁꯤꯒꯤ ꯂꯝꯕꯤꯗ ꯑꯩꯒ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯕꯤ ꯅꯨꯄꯤꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯤꯁꯤꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩꯊꯦꯜꯗꯨ ꯀꯅꯥꯝꯇ ꯐꯝꯅꯗ꯭ꯔꯤ꯫ ꯏꯆꯥ ꯊꯣꯏꯕꯤꯒ ꯅꯪꯒꯒꯤ ꯉꯥ ꯁꯔꯨꯛ ꯌꯣꯟꯅꯕ ꯄꯨꯕꯗꯣ ꯑꯗꯨꯕꯨ ꯌꯣꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯍꯣꯏꯗ ꯏꯃꯥ, ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯕꯗꯤ ꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯉꯥꯁꯤꯡꯗꯣ ꯏꯃꯥꯅ ꯐꯖꯅ ꯊꯝꯕꯤꯔꯣ, ꯍꯌꯦꯡꯃꯨꯛ ꯌꯣꯟꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ, ꯍꯌꯦꯡ ꯁꯣꯏꯗꯅ ꯌꯣꯜꯂꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯃꯤ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤ ꯀꯔꯝꯅꯅꯣ? ꯕꯦꯝꯃ, ꯈꯪꯖꯜꯂꯛꯆꯕ ꯅꯠꯇꯦꯗ꯫ ꯃꯤꯁꯤꯗꯣ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯉꯔꯥꯡꯁꯦ ꯃꯁꯨ ꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯐꯤꯕꯝꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯍꯧꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨꯅꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗ ꯍꯧꯒꯠꯂꯤ꯫ ꯇꯝꯐꯥꯁꯅꯥꯁꯨ ꯍꯧꯒꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯁꯠ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯋꯦ ꯏꯇꯥ, ꯉꯁꯤꯒꯤ ꯉꯥ ꯁꯔꯨꯛ ꯑꯗꯨꯃ ꯌꯣꯟꯗ꯭ꯔꯕꯅꯤꯅ ꯉꯥꯁꯤꯡꯗꯣ ꯍꯌꯦꯡ ꯏꯃꯥꯅ ꯌꯣꯟꯖꯔꯁꯅꯤ꯫ ꯍꯌꯦꯡꯒꯤ ꯉꯥ ꯌꯣꯟꯅꯕ ꯂꯩꯔꯕꯅꯤꯅ ꯏꯇꯥ, ꯍꯌꯦꯡꯁꯤꯃꯗꯤ ꯂꯧꯈꯣꯡꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯂꯦꯞꯄꯁꯤ꯫ ꯍꯌꯦꯡꯁꯤꯃꯗꯤ ꯑꯋꯥꯡ ꯄꯟꯗꯣꯟꯒꯤ ꯆꯤꯡꯌꯥ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯣꯏꯅ ꯀꯣꯏꯔꯨꯁꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯈꯨꯝꯃꯤ, ꯅꯪꯅ ꯍꯌꯦꯡ ꯑꯁꯤꯃ ꯉꯥ ꯐꯥꯕ ꯆꯠꯂꯔꯣꯏꯁꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯗꯨꯃꯗꯤ ꯇꯝꯕ ꯉꯝꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯉꯥꯎꯕꯤ, ꯈꯔꯁꯨ ꯀꯣꯏꯊꯣꯛꯄ ꯇꯝꯃꯨ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯝꯄꯥꯛ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯅꯥ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯂꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛꯀꯤ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯞꯊꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯃꯤꯠ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫
ꯇꯝꯐꯥꯁꯅꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯈꯣꯝꯂꯦꯟ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥ, ꯏꯃꯥ, ꯅꯁꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯃꯥ?" "ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯁꯤ ꯎꯗꯕ ꯀꯨꯏꯔꯦ, ꯄꯦꯟꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥ, ꯉꯁꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯆꯥꯅꯃꯣꯝ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯂꯝꯃꯨꯛꯅꯔꯦ꯫ ꯂꯝꯕꯤ ꯑꯁꯤꯗ ꯏꯗꯣꯝ ꯏꯊꯟ ꯀꯥꯡꯉꯧꯅꯔꯦ꯫ ꯀꯅꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯒꯅꯤ? ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯏꯃꯥ, ꯅꯈꯣꯏ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩꯕꯨ ꯀꯔꯤꯒꯤ ꯏꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯤꯕꯅꯣ? ꯑꯩꯕꯨꯁꯨ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯍꯟꯕꯤꯔꯣꯕ ꯏꯃꯥ." "ꯏꯃꯥꯒꯤ ꯇꯝꯐꯥ, ꯏꯃꯥꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ꯫ ꯃꯐꯝ ꯀꯩꯗꯅꯣ ꯅꯆꯥꯏꯕꯨ ꯄꯨꯒꯅꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯁꯤꯕ ꯂꯩꯕꯥꯛꯇ, ꯑꯁꯤꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯇꯝꯐꯥꯁꯅꯥꯒꯤ ꯃꯊꯃꯣꯏꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯃꯤ, "ꯉꯝꯂꯣꯏ, ꯑꯩ ꯉꯝꯂꯣꯏ꯫ ꯑꯁꯤ ꯂꯝꯗꯝꯗꯨꯗ ꯃꯗꯨꯗ ꯆꯠꯄꯗꯤ ꯑꯩꯈꯛ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯅꯆꯥ ꯑꯩ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯕ ꯌꯥꯎꯖꯈꯤꯒꯦ." "ꯃꯗꯨ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯕꯦꯝꯃ꯫ ꯏꯃꯥꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨ ꯆꯠꯈ꯭ꯔꯁꯤ꯫ ꯂꯥꯛꯑꯣ, ꯂꯥꯛꯑꯣ, ꯂꯥꯛꯑꯣ." "ꯑꯩ ꯉꯝꯂꯣꯏ, ꯑꯩ ꯆꯠꯄ ꯉꯝꯂꯣꯏ." ꯃꯪꯂꯥꯟ ꯑꯗꯨꯗ ꯇꯝꯐꯥꯁꯅꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯁꯅꯥꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯅꯤ ꯑꯁꯤꯅ ꯃꯨꯛꯅꯔꯤꯉꯩ ꯑꯁꯤꯗ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯝꯐꯥꯁꯅꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯄꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕꯗꯨ ꯃꯍꯥꯛꯅ ꯇꯥꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥ ꯊꯣꯏꯕꯤꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯇꯝꯐꯥꯁꯅꯥꯅ ꯈꯜꯂꯤ, "ꯑꯩꯕꯨ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯩꯒꯤ ꯏꯇꯥ ꯊꯣꯏꯕꯤꯒꯤꯅꯤꯅ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯃꯇꯝ ꯑꯁꯦ ꯅꯣꯡꯉꯥꯜꯂꯕ ꯖꯥꯠꯂꯥ? ꯂꯧꯈꯣꯡꯗ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯑꯩꯕꯨ ꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ?" ꯃꯄꯥꯜ ꯑꯗꯨꯗꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ, "ꯍꯣ ꯏꯇꯥ, ꯏꯇꯥ ꯇꯝꯐꯥꯁꯅꯥ! ꯑꯩꯅꯁꯨ ꯀꯟꯅ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯕꯣ? ꯍꯧꯖꯤꯛꯄꯨ ꯇꯨꯝꯕꯒꯤ ꯃꯇꯝꯂꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯣ꯫ ꯂꯧꯈꯣꯡꯗ ꯃꯤꯅ ꯂꯣꯏꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯅꯔꯝꯂꯅꯤ꯫ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯍꯥꯏꯋꯥꯅꯤ." ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯕꯗꯨꯗꯗꯤ ꯇꯝꯐꯥꯁꯅꯥꯗꯨ ꯏꯃꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯉꯥ ꯐꯥꯕꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯨꯅ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯍꯥꯏ, "ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯈꯤꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ? ꯑꯩꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯀꯔꯤ ꯃꯪꯕꯨ ꯃꯪꯗꯨꯅ ꯇꯨꯝꯂꯤꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ." ꯇꯝꯐꯥꯁꯅꯥꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯇꯝꯗꯨ ꯏꯆꯤꯛ ꯆꯤꯛꯏ, ꯌꯥꯝꯅ ꯆꯤꯛꯏ꯫ ꯀꯧꯁꯤꯡ ꯍꯥꯔꯣꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯑꯃꯇ ꯇꯥꯗꯦ꯫ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏ, "ꯏꯇꯥ, ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯃꯇꯝ ꯑꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯅꯠꯇꯕ꯭ꯔꯥ?" "ꯃꯥꯅꯤꯗ꯫ ꯑꯁꯨꯛ ꯆꯤꯛꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯝꯗꯧꯅ ꯉꯥ ꯐꯥꯕ ꯆꯠꯀꯗꯧꯔꯤꯕꯅꯣ?" "ꯍꯣꯏ, ꯃꯇꯝ ꯑꯁꯦ ꯈꯖꯤꯛꯇꯤ ꯉꯜꯂꯤ꯫ ꯉꯜꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯑꯗꯨꯗ ꯏꯇꯥ, ꯉꯁꯤ ꯑꯁꯦ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯫ ꯉꯥ ꯐꯥꯕ ꯆꯠꯂꯣꯏ ꯍꯥꯏꯅ ꯈꯟꯕꯗꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛꯁꯨ ꯆꯠꯅꯤꯡꯕ꯫ ꯑꯗꯨꯒꯅꯤ ꯏꯇꯥ, ꯏꯅꯦ ꯊꯥꯒꯣꯏ ꯍꯣꯏ ꯃꯣꯏ ꯀꯥꯡꯕꯨꯗꯣ ꯃꯈꯥꯔꯣꯝꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜꯗꯣ ꯑꯩꯅ ꯑꯃꯨꯛ ꯇꯥꯔꯛꯄ꯫ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯇꯥꯕꯨ ꯍꯧꯕ ꯍꯦꯛꯇ ꯂꯥꯛꯏꯕꯅꯤ." ꯇꯝꯐꯥꯁꯅꯥꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯩ꯫ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏ, "ꯏꯇꯥ, ꯅꯪꯅ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯨ, ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯅꯣꯡꯗꯣꯜꯊꯛ ꯑꯁꯤꯗ ꯁꯖꯤꯛ ꯃꯁꯣꯡ ꯀꯥꯔꯤꯕꯁꯦ ꯃꯇꯝ ꯑꯁꯦ ꯑꯍꯤꯡꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯕꯨ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ?" "ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯉꯥꯎꯔꯤꯁꯤꯔꯣ ꯏꯇꯥ? ꯉꯁꯤ ꯑꯩꯅ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯅ ꯍꯥꯏꯖꯕꯁꯤꯗ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯂꯦꯞꯈꯤꯕꯅꯤꯀꯣ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯅ ꯂꯧꯈꯣꯡ ꯑꯗꯨꯗ ꯉꯥ ꯐꯥꯔꯝꯕꯒꯤ ꯁꯛꯇꯝꯗꯣ ꯑꯩꯅ ꯎꯔꯛꯏ꯫ ꯐꯔꯦ, ꯅꯪꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯏꯊꯟꯇ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯃꯗꯨꯗ ꯇꯝꯐꯥꯁꯅꯥꯅ ꯈꯥꯝꯃꯤ, "ꯐꯔꯦ ꯏꯇꯥ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯁꯤ." ꯇꯝꯐꯥꯁꯅꯥ,
ꯃꯍꯥꯛꯀꯤ ꯃꯕꯨꯡꯅꯤꯡ ꯑꯗꯨꯗ ꯏꯁꯤꯡꯗ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯔꯤꯕꯤ ꯃꯇꯥ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛꯅꯤꯡꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯥ ꯄꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯅꯤꯗꯅ ꯏꯇꯥ, ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯈꯔ ꯑꯗꯨꯝꯅ ꯌꯥꯎꯗꯅ꯫ ꯏꯇꯥ, ꯉꯁꯤꯒꯤ ꯃꯤꯠꯀꯨꯞ ꯑꯁꯦ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯔꯤꯅꯣꯃ ꯏꯐꯥꯎ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯝꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯂꯧꯈꯣꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯂꯝꯍꯥꯡꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯂꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯏꯅꯦ ꯊꯀꯣꯏ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯇꯝꯐꯥꯁꯅꯥ ꯊꯣꯏꯕꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯠꯂꯤ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯂꯩꯕ ꯏꯁꯤꯡ ꯇꯨꯡꯕ ꯃꯐꯝ ꯑꯗꯨꯗ ꯆꯣꯔꯣꯛ ꯆꯣꯔꯣꯛ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯌꯦꯡꯗꯨꯅ, "ꯑꯁꯤ ꯀꯣꯝ ꯑꯁꯦ ꯉꯥ ꯂꯩꯕ ꯃꯥꯜꯂꯤ ꯏꯇꯥ." ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯝ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯣꯝ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯀꯣꯏꯃꯥ ꯃꯥꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯅꯣꯝ ꯄꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯂꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯃꯤ ꯃꯀꯣꯛꯅꯤ ꯏꯇꯥ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯅ ꯄꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯂꯤꯕꯗꯣ ꯃꯤ ꯃꯀꯣꯛꯅꯤ." ꯊꯣꯏꯕꯤꯅ ꯍꯥꯏ, "ꯃꯤ ꯃꯀꯣꯛ ꯅꯠꯇꯦ, ꯉꯥꯅꯦ ꯉꯥ." "ꯉꯥ ꯅꯠꯇꯦ, ꯃꯤ ꯃꯀꯣꯛꯅꯤ." "ꯏꯇꯥ, ꯅꯪꯁꯤ ꯉꯥ ꯐꯥꯎ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯁꯤꯁꯤ ꯉꯥꯅꯦ ꯉꯥ, ꯌꯥꯝꯅ ꯍꯥꯎꯕ ꯉꯥꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯊꯪ ꯃꯣꯏꯗ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯥ ꯄꯥꯡꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯃꯤꯟꯅꯩ꯫ ꯂꯝꯕꯤꯗꯨꯗ ꯈꯔ ꯆꯠꯄꯒ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯌꯥꯡꯗꯧ ꯂꯝꯕꯤ ꯃꯌꯥꯏ ꯑꯁꯤꯗ ꯑꯃꯨꯛꯇ ꯖꯒꯣꯏ ꯁꯥꯈꯤꯁꯤ꯫ ꯑꯩ ꯖꯒꯣꯏ ꯌꯥꯝꯅ ꯁꯥꯅꯤꯡꯂꯛꯂꯦ." "ꯀꯔꯤꯅꯣ ꯏꯇꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯝꯕꯤꯁꯤꯗ ꯀꯅꯥꯅ ꯖꯒꯣꯏ ꯁꯥꯟꯅꯕꯒꯦ? ꯂꯥꯛꯑꯣ, ꯂꯧꯈꯣꯡ ꯇꯝꯅ ꯌꯧꯅꯕ ꯆꯠꯁꯤ." "ꯏꯕꯦꯝꯃ, ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯖꯒꯣꯏ ꯍꯩꯕꯁꯤꯗ ꯏꯀꯥꯏꯔꯣ ꯅꯪ? ꯐꯔꯦ, ꯅꯪ ꯁꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯁꯥꯔꯒꯦ꯫ ꯑꯩꯅ ꯁꯥꯕ ꯖꯒꯣꯏꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯉꯨ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯧ ꯇꯝꯖꯧ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯪꯗꯥꯏ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕ ꯍꯧꯏ꯫ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯃ ꯅꯤꯌꯣꯝ ꯀꯥꯡꯂꯣꯟ ꯑꯃ ꯏꯁꯣꯏ ꯁꯣꯏꯅ ꯖꯒꯣꯏ ꯑꯗꯨꯕꯨ ꯁꯥꯔꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯑꯩ ꯖꯒꯣꯏ ꯑꯁꯤ ꯐꯖꯗ꯭ꯔꯥ?" ꯇꯝꯐꯥꯁꯅꯥꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯇꯥ ꯊꯣꯏꯕꯤꯔꯅꯤ ꯃꯁꯤꯕꯨ? ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯈꯛ ꯇꯧꯕ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯑꯩꯒꯤ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯑꯗꯨꯗꯤ?" ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯌꯥꯝꯅ ꯐꯖꯔꯦ, ꯁꯤ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯁꯤꯜꯂꯣ, ꯑꯃꯨꯛ ꯆꯠꯂꯁꯤ." ꯑꯗꯨꯅꯦꯕ, ꯌꯥꯝꯅ ꯐꯖꯕꯅꯦꯕ꯫ ꯂꯣꯡꯗꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯂꯧꯈꯣꯡ ꯑꯗꯨ ꯌꯧꯔꯦ꯫ ꯑꯍꯤꯡꯒꯤ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡ ꯐꯥꯠꯇꯅ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯈꯔ ꯈꯔꯗꯤ ꯎꯔꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯅ? ꯅꯪꯕꯨ ꯏꯅꯦ ꯊꯒꯣꯏ ꯍꯣꯏ ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯥꯏꯅꯦ?" ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ, "ꯆꯠꯈ꯭ꯔꯕꯅꯤ, ꯆꯠꯈ꯭ꯔꯕꯅꯤ, ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯆꯠꯂꯝꯃꯅꯤ." "ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯍꯥꯏꯕꯗꯤ ꯀꯔꯤꯕꯨꯅꯣ ꯏꯇꯥ?" "ꯀꯔꯤꯁꯨ ꯅꯠꯇꯦ, ꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯧꯈꯣꯡ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯑꯣꯏꯅ ꯐꯥꯔꯁꯤ꯫ ꯑꯩ ꯀꯨꯝꯕ ꯍꯧꯔꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯨ ꯂꯧꯈꯣꯡ ꯑꯗꯨꯗ ꯀꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯇꯧ ꯑꯗꯨꯕꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯖꯩ꯫ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯅ ꯃꯕꯨꯛꯅꯤꯡꯗ ꯌꯣꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯅ ꯎꯔꯤꯕ ꯃꯇꯥ ꯊꯣꯏꯕꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯖꯗ꯭ꯔꯤ꯫ ꯊꯣꯏꯕꯤꯅ ꯂꯣꯡꯗꯥꯏ ꯑꯗꯨꯅ ꯉꯥ ꯈꯣꯟꯕ ꯍꯧꯏ꯫ ꯃꯗꯨꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯉꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯇꯨ ꯌꯦꯡꯉꯨꯅꯦ, ꯌꯥꯝꯗ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯉꯥ ꯂꯛꯄ ꯍꯦꯟꯕꯖꯥꯠꯅꯤꯀꯣ꯫ ꯍꯌꯦꯡꯈꯩꯗꯤ ꯏꯇꯥ, ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯣꯏꯅ ꯉꯥ ꯐꯥꯕ ꯆꯠꯂꯁꯤ꯫ ꯀꯨꯝꯊꯔꯛꯑꯣ ꯅꯪꯁꯨ." ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯇꯝꯐꯥꯁꯅꯥ ꯆꯞ ꯌꯨꯡꯅ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯅ ꯁꯠ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯃꯇꯥ ꯇꯝꯐꯥꯁꯅꯥꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, "ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯥ ꯊꯣꯏꯕꯤꯅꯤ, ꯊꯣꯏꯕꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ ꯏꯁꯤ ꯉꯥ ꯈꯣꯟꯕ ꯍꯧꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯅꯦ ꯊꯒꯣꯏ ꯍꯣꯏ ꯂꯥꯛꯑꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯉꯥ ꯈꯣꯟꯈꯤꯔꯝꯃꯤ꯫
ꯇꯝꯐꯥꯁꯅꯥꯁꯨ ꯀꯔꯤꯅꯣ ꯈꯪꯖꯗ ꯏꯁꯤꯡꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯉꯥ ꯈꯣꯟꯕ ꯍꯧꯏ꯫ ꯇꯝꯐꯥꯁꯅꯥꯅ ꯉꯥ ꯑꯗꯨꯕꯨ ꯀꯣꯠꯈꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯂꯣꯡꯗꯥꯏ ꯃꯅꯨꯡ ꯑꯗꯨꯗ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇꯣꯏꯅ ꯂꯛꯂꯛꯂꯝꯃꯤ, ꯃꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯑꯩꯅ ꯐꯥꯔꯤꯕꯁꯤꯗꯤ ꯉꯥ ꯅꯠꯇꯦꯗ, ꯁꯤꯗꯤ ꯁꯔꯨ ꯁꯌꯥꯡꯅꯤ, ꯑꯩꯕꯨ ꯀꯔꯤꯅꯣ ꯏꯇꯥ, ꯃꯗꯨꯗ ꯌꯥꯎꯔꯤꯗꯣ ꯉꯥꯅꯤ, ꯅꯪꯕꯨ ꯉꯥꯎꯔꯕꯔꯣ? ꯉꯥꯁꯤꯕꯨ ꯁꯔꯨ ꯁꯌꯥꯡꯅꯤ ꯀꯥꯏꯅ꯫ ꯇꯝꯐꯥꯁꯅꯥ ꯃꯈꯨꯠ ꯑꯗꯨ ꯊꯔ ꯊꯔ ꯅꯤꯛꯏ꯫ ꯊꯣꯏꯕꯤꯅ ꯀꯩꯗꯧꯔꯦ? ꯅꯈꯨꯠ ꯅꯁꯥꯗꯨꯅ ꯊꯔ ꯊꯔ ꯅꯤꯛꯏꯗꯨꯅ ꯀꯩꯅꯣ? ꯏꯇꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯍꯩꯃꯥ, ꯀꯔꯤ ꯋꯥꯍꯪꯅꯦ ꯍꯥꯏꯕꯒꯦ ꯃꯗꯨꯗꯤ? ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯥ ꯊꯣꯏꯕꯤꯅꯦ, ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯀꯩꯅꯣ? ꯃꯇꯝ ꯑꯁꯤ ꯑꯍꯤꯡꯅꯦ, ꯑꯍꯤꯡ ꯍꯥꯏꯕꯕꯨ ꯅꯣꯡꯌꯥꯏ ꯆꯕꯨꯛꯅꯦ, ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯁꯖꯤꯛ ꯃꯁꯣꯡ ꯑꯁꯤꯗ ꯁꯥꯈꯤꯅꯤ, ꯍꯥꯏꯌꯣ, ꯅꯪ ꯑꯁꯦꯡꯕ ꯀꯅꯥꯅꯣ? ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯏꯕꯤꯗꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏ ꯑꯩꯁꯦ ꯊꯣꯏꯕꯤꯅꯤ ꯍꯥꯏꯕꯗ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯐꯔꯦ, ꯑꯩ ꯍꯧꯖꯤꯛ ꯏꯔꯣꯜ ꯅꯨꯡꯁꯤꯗ ꯏꯔꯨꯞꯀꯦꯀꯣ, ꯅꯪ ꯃꯨꯟꯅ ꯌꯦꯡꯉꯣ꯫ ꯈꯥꯝꯕ ꯅꯪꯍꯧꯗꯅ ꯊꯣꯏꯕꯤꯗꯨ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨ ꯂꯨꯞꯊꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯅꯥꯅ ꯏꯇꯥ, ꯏꯇꯥ, ꯏꯇꯥ ꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯁꯤ ꯊꯣꯛꯂꯛꯑꯣ, ꯃꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣꯕ, ꯏꯇꯥ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯍꯥꯛꯅ ꯊꯣꯏꯕꯤꯕꯨ ꯐꯅ ꯌꯥꯝꯅ ꯀꯧꯖꯩ, ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯀꯤꯕ ꯑꯃꯁꯨꯡ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯅꯥ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯇꯥꯅ ꯍꯥꯏꯔꯝꯈꯤꯕꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯂꯧꯈꯣꯡꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯂꯦꯞꯂꯁꯤ, ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯩꯀꯣꯜꯗ ꯑꯣꯏꯅ ꯆꯠꯁꯤ ꯍꯥꯏꯔꯝꯈꯤꯕꯅꯤꯀꯣ? ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯇꯥ ꯊꯣꯏꯕꯤꯁꯦ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯇꯥ ꯅꯠꯇꯦ, ꯃꯍꯥꯛ ꯊꯣꯏꯕꯤ ꯅꯠꯇꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯍꯤꯡ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯄꯅꯤ, ꯃꯍꯥꯛ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯃꯕꯨꯅꯤꯡ ꯑꯗꯨ ꯂꯥꯡꯇꯛꯅꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯥ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯏꯔꯨꯞꯈꯤꯕꯗꯒꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯀꯧꯏ, ꯏꯇꯥ, ꯏꯇꯥ ꯊꯣꯏꯕꯤ, ꯑꯗꯨ ꯀꯨꯏꯅ ꯏꯔꯨꯞꯇꯨꯅ ꯂꯩꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯁꯤ ꯑꯃꯨꯛꯇ ꯐꯥꯎꯒꯠꯂꯛꯑꯣꯕ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯕ ꯐꯥꯎꯕ ꯊꯣꯏꯕꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯗꯦ꯫ ꯇꯝꯐꯥꯁꯅꯥ ꯂꯧꯈꯣꯡ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯃ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯍꯥꯛꯀꯤ ꯑꯍꯤꯡꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯅ ꯂꯥꯛꯇꯨꯅ ꯃꯁꯥ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯂꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯕꯨ ꯃꯥꯡꯖꯧꯅꯅ ꯇꯥꯛꯂꯝꯂꯕꯣꯏ? ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯍꯤꯡꯖꯈꯤꯒꯦ ꯀꯩꯗꯧꯒꯦ? ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯝꯐꯥꯁꯅꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯈꯪꯆꯤꯡ ꯆꯤꯡꯊꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯂꯥꯎꯕ ꯅꯪꯍꯧꯗ ꯏꯔꯣꯜ ꯅꯨꯡ ꯑꯗꯨ ꯂꯨꯞꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯇꯥꯡꯂꯧ ꯑꯗꯨꯗ ꯂꯧꯈꯣꯡ ꯑꯗꯨꯒꯤ ꯂꯨꯔ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯃꯍꯥꯛ ꯁꯤꯔꯦ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯃꯥꯏ ꯃꯊꯛ ꯑꯗꯨꯗ ꯆꯞ ꯇꯤꯡꯊꯣꯛꯇꯨꯅ ꯇꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯑꯀꯤ ꯑꯀꯤꯕ ꯁꯥꯍꯨꯝ ꯀꯌꯥ ꯑꯃ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯂꯧꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯇꯝꯐꯥꯁꯅꯥ ꯂꯩꯁꯥ ꯂꯩꯁꯥꯅ ꯑꯗꯨꯃꯛ ꯂꯩꯃꯟ ꯆꯟꯈꯤꯔꯝꯃꯤ꯫